ngasisu mayam gi damakta special video ama Manipur Top Channel gi maikaidigi pujaragli mayam da share tawjarake maru oina mayam sigi topic si main oina nupida satharakpa miyot minai gi matang amasum hajik lairiba sarang nariba phiyum sigi matang da main oina lokhacharakan samjabane mayam da share tawjarage nupi singi safaba phibam ohenba nupi angang na sathaba miyot minai gi sang wangkhalakli Laibak asigi mayo lam oiribu Uttar Pradesh ki Hathra saiba khungang duda masagi sai tarama panda ngai ribi dalit nupi masa ama miyoi kharana namduna phamlanaraba amasum tamthina otlaga sian kiba thaudoki matangda India pumba manam manil nainarakle Laibak asida lairiba electronic amadi print media singsu mafam duda miyeng thamduna nomagi manungda pung manga romdagi tadana maru oiba pau oina sandokli Congress lusingba Rahul Gandhi amasum maki masal nupi Priyanka Gandhi Badra na lusingba Congress ki team ama district authority gi athingba thugaiduna satnanaba hotnai haiduna inthok insin tawda sokpagi paw laikre masigi sumathakta All India Trinamool Congress ki MP Derek O'Brien na lusingba team amasu Congress workers singa inakiba mafam adumaktada athingba pibagi laibak wathok oikiba laikre Tamthiraba thaudo adu khul aduda leiba matik mayai leiba miyoi marina September 13 da satakibane Uttar Pradesh ki afaba hospital amad layengbada phibam yaraktabadagi Delhi da September 19 da uduna layeng lakhibane Maraibak thirabi nupi adugi marai kakhirami ngaksamna puba spinal cord soklaga lairamle haiba mahak siraba tungda khangmangamkhi nupi masa adu September 19 da laikhidaba tungda postmortem na singba tauraga imung manungi miyoi ama phawba paw pidana khuladu da puraklaga district authority na aroiba mathau ngam pangthokhi pambai leijadraba tola taraba imungi miyoi singadu mathau mangam tawbagi thoram yahondabata natana media singa paw phawna danabani haiduna makoigi mobile phone ching police na lokshili amasum yum aduda pawmising sanghankhide Politician ama phawbusu mafamduda sanghandabana district authority na athingba thamkibagi paw laibak asigi miyamna tanakhre laibak phai haibatai laibak asigi mayo lamda thokpa thaudoki damaktadi national media su political party singsu amasung miyamsu panghauda hawi adubu Manipur gumba laibak asigi nongpok sidai da leiba singlaibak asidadi Tamthina phamlana biraba tungda nupi hatpagi thaudo kya thokrabasu national media amatana laibak sigi miyambu khangananaba thawong laukhide laibak sigi masak naiba politician amata protest tawkhide karam tawrabage haiba phawba hangbikhide laibak thiba thaudok sing adugi manungda masagi sei 13 ta ngai ribi nupi masa ama mayang imphalgi mafam amada tamthina ot naiduna thambiramlaba tungda sikhibadu panbayai Matamduda miyoi kharakhak irang hauki maming lairaba civil society organization sing phawba masin kangkhide laingakna thokpa tawjarakani haibaromda pukhi tha ani gi manungda charge sheet thagatkani haina lokthokhibaduda pungpang pangtakhi thaudo odu thokiba tha ama room gi tung asida amuk imphal gi pauna kaithelda leiba hotel amagi ka amada masagi sai nifurom surabi nupi amasu mafi marol amata yaudana mangaksam lakhatlaga hatuna hondoklamagi thaudo amasu thokre thaudo aduda senariba miyoi adu hotel aduda lakhibani amasum hotel adugi kangbuna ka sopiraga thajinkiba miyoini madu phawbada mara leibani hairiba miyoi adugi langla langjin puthokpa ngamdaba haibasi kayam yamna sonkraba punsigi investigation no haibasi aikhoina haidaba yaroi nupibu namja namtheknaba amasum tamthina hatokpagi thawong asi India da sai khudingi hengalakpagum Manipur da su nomo gi masing hengalakli nupi singi mayokta sathaba miyot minei thengnanabani haiduna akhanaba court sing lingkhre adubo asigumba tamthiraba lichat asidi hantharakpa laitri matang asida panjaningba wafamdi pauna kaithelgi thaudo amadi mayang imphalgi mafam amada thokiba thaudo anima khunai asina kanma mongda kandem tawfam thui Mara leibasingi mathakta logi oiba sairak phangananaba police na hotnabagi tangai phadaba lei hen su myam smain share tore myam su khandharadana ngatang yingbiyo haidi sigi content asida yamna maru oiba point sing su myam yauri chumba amasu lei habrai na khanjai myam aigi mod oina haidi India amasu Manipur tholeba thadok wathoksi haidi
मीडियासिंग कुनसिनबगी चांगसु खतंग वाटप्रा हाइबगी मओंगदा मैम मैं खनजे दुगा मैमगी मोटसु आई सुमनागी मोट फोंदोकसबने दुगा मैमगी मोटसु करी लेबिबिगे हाइबदु सुइसुदन कमेंट बॉक्स दा ड्रॉप ममदा तवीरम अदुगी मैम सुमाइना टीगी ओइना कंटेंट मसा अमतंग लौखचरा कान मैमदा शेयर तौजरके हाइना खनजे अदो सुमाइना शेयर तौबसी मैमगी मोटा करी लेबिबिगे हाइबदु सुइसुदन कमेंट बॉक्स दा कमेंट अमता थंबिरम अमता ड्रॉप तौबिरमो अमसुमे हयेंग नमु दिवाली दु हंगसिन नमु निंगोल स्को मथंग मथंग ताबनिना हराव कुमैसु मैम हराव हराव पंगथोकमिनसी अदुगा लेना तिनासदगी ngakthokminanabagi damakta मैम सरकारना पीरब गाइडलाइन एसओपी सिंगना मैम पंगथोकमिनसी अदुगा मैम सु हाइदी चकौब अमसुम दिवाली से मथंग मथंग लेबनिना मैम करी प्लान लेबगे हाइबदु मैम शेयर तौमिनसी कमेंट बॉक्स तो कमेंट अमता थंबिरमो मसुम नुपीसु नुपासु सब माने थोलिबा थौदो अथोक हौजिकान मणिपुर दु मंगाय मैम नोंमा कांगदन मिसि मिना नुपीद मियोट मिने नुंगती खुदिंगी थोकपुगुमनी दन सुगुमसिदगी मैम नुपासु नुपीजु पुन्ना ज्ञान तामिनसी सिगुमसिंग अमोहना थोकतबो हेनसिदु अमसुम मैम नुंगती खुदिंगी अना मैम दा पाउसेसिंग शेयर तौजग ngamjariबसी नुंगती खुदिंगी फोंगलिबसी फोंगसिंग अयुक फोंबा नुंगदायराम फोंबा सि फोंगसिंगदगी लखचरकान मैम दु शेयर तौजबनी दुगा मरी इदलाइनना मैम ngasi लाइंगाकना पीबा स्टेट जर्नलिस्ट अवार्ड निपान मनुंगदा मंगा सना लाइबाक पाउसीना फंगलगनी हाइबा कंटेंट मसांग यौरमे मैम दा शेयर तौजरके मणिपुर लेंगाकी डायरेक्टोरेट ऑफ इन्फॉर्मेशन एंड पब्लिक रिलेशन डिपार्टमेंट सही खुदिंगी पीबा स्टेट जर्नलिस्ट अवार्ड निपान की मनुंगदा मंगा सना लाइबाक पाउसीगी पाउमीसिंगना फंगलगनी हाइबा नुंगाइबा पाउम यावरी अमसुम पाउसी एसिना फंगलगदबा अवार्ड सिंग अदुरे नेशनल इंटीग्रेशन एंड कम्युनल हार्मोनी ग मरी लेना अखनना एडिटोरियल इखिबगी दमा ख्वाइदगी फब एडिटर गी मना पाउसी की एडिटर निंगोंबम हेमंत कुमार साइंस एंड टेक्नोलॉजी की स्टेट जर्नलिस्ट अवार्ड ना खंगेंबम शंकर आर्ट एंड कल्चर स्टेट जर्नलिस्ट अवार्ड ना माइबम केनेडी स्पोर्ट की स्टेट जर्नलिस्ट अवार्ड खंगेंबम रवि कुमार अमसुम वुमेन एंड चिल्ड्रेन्स की अवार्ड ना ngangom सुरसनी अमसुंग अतोपा लेमहौरिबे अवार्ड अहुम अदुदी पौनाफम पाउसीगी पाउमी अंगोम रंजिता हेल्थ एंड हाइजीन नहारोल थौदांगी पाउमी खेत्री मेगाजिता पार्लियामेंटरी रिपोर्टिंग अमसुंग सांगाई एक्सप्रेस की साप अरुणादा रूरल रिपोर्टिंग गिदा पीरगनी हाइनसु असुमन फोंदोररी मैम याम नुंगाइबा मिकुपने सिगुम मिकुप असि अदुगा मैम लोइसिलाकपोइना मुकसु मैम सिगी दिवाली मसुम निंगोल चुकोबा लाकपसिन मैम हराउते याम पुनमक पांथोकपियु मैम नुंगाइ फबो ओइबियु अमसुंग अदुगा लेना तिनासि यामना कनबा कोविड मतम ओइबने एसओपी ngakna मैम सतमिनसी लेना तिनादगी ngakthokminasi khoi pulap masum manipur top chune na nungti khudingi sandoke khanjariba asiguma akhanaba special video sida mayamna karambagi mawongda hena karambagi haidi content sing hen semaningba leibagi habado mayamna leiragadi suna comment box to comment amtanga thambiram mohaina manipur top channel gi mekedi gi mem haijari duga hojikuina di matang asai lu sinjarage duga horen sungso choiduna pung ama makhai ani adaida maru eba pawsin khonga charakan mem lu sungso choiduna share tawjarage mem adu phongai minner sen thank you